ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯑꯔꯥꯝꯕꯒꯤ ꯇꯤꯝ ꯈꯔ ꯂꯥꯛꯑꯦ ꯈꯔ ꯃꯌꯨꯝꯅꯤ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨ ꯃꯣꯏ ꯄꯣꯠ ꯊꯥꯗꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅꯁꯨ ꯌꯦꯠꯇꯔꯦ ꯃꯣꯏ ꯊꯥꯗꯕꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯀꯣ ꯃꯣꯏ ꯄꯣꯠ ꯊꯥꯗꯒꯦ ꯍꯥꯏꯁꯦ ꯃꯐꯝꯁꯤꯒꯤ ꯃꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯑꯣꯏꯗꯕ ꯈꯪꯗꯦ ꯃꯣꯏ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯐꯤꯁꯥꯔꯒ ꯌꯥꯅꯔꯒ ꯚꯣꯇꯔꯁꯤꯡꯒꯁꯨ ꯌꯥꯅꯔꯒ ꯊꯥꯗꯔꯒ ꯃꯣꯏ ꯑꯍꯦꯟꯕ ꯑꯃꯒ ꯊꯥꯗꯒꯦ ꯁꯤꯅꯤ ꯑꯗꯨꯗꯒꯤ ꯃꯣꯏ ꯌꯥꯅꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯃꯣꯏꯅ ꯊꯥꯗꯕ ꯃꯇꯝꯗꯗꯤ ꯑꯣꯕꯖꯦꯛꯁꯟ ꯑꯝꯇ ꯄꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯟꯖꯥꯕ ꯄꯕ꯭ꯂꯤꯛꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯕꯗ ꯃꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯅꯦꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯅꯨꯡꯗ ꯂꯥꯛꯏꯁꯤꯡꯁꯤꯅ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯁꯥꯎꯅꯔꯛꯄꯅꯦꯕ ꯁꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯄꯨꯡ ꯑꯃ ꯐꯥꯎꯗ ꯂꯣꯏꯁꯜꯂꯣ ꯃꯈꯥ ꯇꯥꯕ ꯃꯣꯏ ꯊꯥꯗꯅꯤ 18ꯒ 19ꯒ ꯄꯨꯡ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕꯤꯔꯣꯅꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ 1 PM ꯐꯥꯎꯗ ꯊꯥꯗꯣꯛꯄ ꯂꯣꯏꯁꯤꯟꯕꯤꯌꯣꯅ ꯑꯗꯨꯝꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯑꯗꯨꯏ ꯃꯈꯥ ꯇꯥꯕ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯦꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤꯀꯣ ꯍꯥꯏꯗꯤ ATꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯚꯣꯠ ꯇꯨ ꯔꯥꯏꯠ ꯇꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯔꯥꯏꯠ ꯇꯨ ꯚꯣꯠ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯣꯠꯇꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔꯗ ꯏꯂꯦꯛꯁꯟꯁꯤ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯑꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯔꯤꯁꯦ ꯄꯨꯡ ꯑꯃꯐꯧꯇꯤ ꯃꯌꯥꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯃꯣꯏ ꯊꯥꯗꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ